IT road ta thamliba athingba handokpiyu kuki CSO Naga isilina usingna Imphal Tamenglong Road IT road ta sadoksin tawbada athingba thamliba si handokpiyu kuki amadi naga community anigi marakta laiba nungaina daba amadi thajana daba sing asi koknaba wari sanaduna hanagom nuksi sanana lamina si haina Tuilang area kuki CSO coordinating media seal na appeal tarokli Committee sina thadorok pasirol manahai lob asigi ngasi mifam ama pangthok tuna Tuilang area da hauji oiriba phibam sing maru oina misa miyamgi satok sin da apan ba athing malariba kya sina maram oiduna healthcare sauna khudong sa da mayuk narakli pa madi atai humanitarian ga mari lainana awawa mayuk nariba singi matangda kumna khanakhi haidi Naga amasung kogi community anigi marakta sahi kyagi mamangdagi nungsi sanana amaga mating pangnaduna lakbagi social interaction amasung marup mapang oibagi asetpa mari leirakibagi mayek senglaba puwari leiri maram asin hauji oiriba phibam asi ingtapa mati mahoksagi punsida hanjilangnaba honabada community ani asigi marakta hana lainaramba nungsi sanaba thajanaba tu amuk hana semgatpa mathau tai hena su pawsin makhatana fudurakli Illegal immigrant maram oiduna singda khul masi hengalakhibani haiba aranbani MLA Paolienlal Hakif singi lamda khul masi hengalakhiba illegal immigrant singni haiba wapam aranbani khul masi hengalakhiba kumza inglising magasama panaga maudraga ni thoiregina maudraga manga phawba thokiba kokinaga conflict lanjena kiba khunja singamadi MG NRGS की फंड लौथोकपा याना लाइतब खुल सिंगी ममिंग क्या मा हपसिन के वशन असोम मरम ने हेना सुसामपुर डिस्ट्रिक्ट की साइकोन एसी की बीजेपी एमएलए पाउलियनलाल हकीम ना फोंदोरखली नागाना डोमिनेट तब सब डिवीजन खरना का हेना ओइथोकपा याबगी सांगदगी हेंदोना मसी हेंगलखिबदु अरानबा सेंसस एक्सरसाइज न ओहेनमनी मधु मेमार की सिन स्टेट मिसिंग हेंगलखिबगा मरी लेनथि मेमार डेमोक्रेसी की इहौ सगलकपसिंगी मथक्ता सथकिबा मिलिटरी क्रैकडाउन मरम ओइदुना सिन स्टेट की मियोय लिसिंग तरा हेना UNHCR की मखार USA मदी अतै यूरोप की मफमसिंगदा संजदुना लाइखिबनी हैनसु MLA Paolienlal Hakimna makhatana fudurakli Chief Minister mechanized lottery parking asi maikhum hangdokre santi leitaba leba amatra sakot pangamloi miyoi khrana kuki singa wari sanai haiduna social media da sayi mangangba tawri Chief Minister lamdam asida tangdu leitaba hanjilakna ba honabada miyamna afaba wakhalon khanbaga loinana manglomna sangsin mathau tai lenga asin hauji Unkhatnariba furup singi marakta sattuna wari sabadagi national highway lambi asi free oina soksin jaraklabni masida miyoi khrana social media ra kuki singa unai haiduna saibigi thaba asi tawbiga no haina minister yumnam khemsana phongdokhrip wapam asinga si Imphal Smart City Limited na sinduna Imphal gi naga mapal Manipur gi ahanboina sagaliba mechanized lottery parking gi maikhum hangdokpagi thauramga mari lendana Chief Minister Y khemsana phongdokhibani Thauram adura thangmaiban ACG MLA Kumaksam Joykisan amasam Imphal Smart City Limited ki chairman oiriba Chief Secretary Punit Kumar Goyal su sarbyakhi Thauram aduga mari lendana Minister Yumnam Khemsana makhatana hai tangdu leitaba deba amata sakot prakpudakamloi miyamgi marakta miyoi khrana kuki singa wari sanai haiduna social media da saiba ngangba tawri adubo lainga na kuki singa sanakhibu wari aduna ngasidi highway singa si ayet apar leitana satpa yarakpani afaba thabak torakpada phai haiba ngamba phattaba thabak torakpadana phatti haiba ngamba afaba wakal khanna mathau tai lamdam asida tangdu leitaba puraknaba honaba haiba si lenga asigi mathawni masida tangdu leitaba hanjinhanba pamdaba miyoi khra lehorabasu ingna singna tangdu leitan hingba pamba miyoi sing punsinaduna lamdam asida hanagum hausagi phipamda amuhanna hanjinhanana bo hona minasi ngasi miyamda sinnariba lottery car parking asi ningthina sisinabiyu masina dukan amadi lambi gi mataida gari khamjinduna thamana lambi silhanba sidagi khara makaide ko hanba ngamlagane haibi asoba thajaba lei hainasu Chief Minister na makhatana phongdokhi ngasi nauna sangariba mechanized parking adugi matang Imphal Smart City Limited ki CEO TS Hari Kumar Singhana hai Imphal City ki hauzik mi khwaidigi sinba sida gari parking leitabigi awaba ko hanana wa masu yamna
kana tower ahum thokna mechanized lottery parking assemkatmani mechanized lottery parking asidagi saka mari panba gari amadi saka ani panba gari animak parking yauri saka mari panba gari singi tower ahum asida kalliba lam asida puna gari nifuga nithoi amukta kham yagani aduga thangnana leiriba saka ani panba tower asidana gari puna humdra thamba yagani mashina gari parking leitabigi awabadu khara makai de kuhanduna miyamna lambi satok sinda kudong sa ba kaya mayuknaram madusu khara di kuhan mangamlagani haina su phungdokhi laingakta pressure laktana ba mai sangsang suti thadokhiba si khwaidigi lebuk thibani Zaikuman, Lamdam asida thokliba thaudo wathok sing asina maram oiraga laingakta pressure laktana ba mai sang sing thadokibasi khwaidigi hena lebuk thibani haina all Manipur recognized private schools welfare association gi president Zaikuman phongtokri wapam asi association asina sinduranga si Manipur press cup ki lokta hol pangthokpa kunga humdoi suba private school de gi tharamda wapam asi makna phongtokibani laikhidraba private ki agi founder sing da haika lekat tamduna ikai khomna utkiba thawram aduda Zaikuman na makatan hai lamdam asida thokliba tuan tuan wa thok lan thok kya asina maram oiduna mahairoi singda makhogi tampham thokpa sahi amagi numit masing suna mahitama phangdri right to education gi matungina mahairoi singda sahi amada numit chani degi chani ga kun phawba mahitam gadabani hairabasu lamdam asigi oinadi numit chamaga tara degi chamaga kun phawgi sangkakta maktamni masina maram oiraga mahairoi sing asida Laigadaba Mahayamadi Loksing Singadu sooner electric. Machina Maram Oiraga National Gitakta Atway Ehin Sangdam Narapamatamda Ninganapa Laknabi Asoba Maramam Ohalaki. Magnahai Asuguma Sera Shid Langakna Laibaki Taudo Watokyaga Mari Lainana. Makoida ahen ba pressure lakada ba mahi sang sing sudi thadok pa hai si leptivani tuan ba mahi sang sing da Bachelor of Education BED tawriba oza kya lairiba hena mapung phab oza am ohen mangamda ba lenga asina makhoi yoeba thawrama masinduna BED losinana na basindiu masidana tan matam matam gi oirak pa laiba ki thawdo wathok kya da mahi roi singi mahi masing tambagi lamda yariba makhai ayat apan pi dana mapung phaba mahi phangana ba mahi phangana bokhona minas haina sumakna makhata na phongdokhi Risang kaising si minister oiringe matamna tangdu laitaba amadi sakotpa Manipur ama oinaba hotnaramki oibobi Risang kaising si minister oiringe matamda lamdamasi singtam anigi khenaba laitaba lamdamama oinaba yamna kana hotnarami haina MPCC gi president Okram Ibobi na phongdokhe wapamasi Manipur gi hanagi si minister Risang kaising laikhidabagi tarasuba common thoram ga mari lainana makna phongdokhibani laikhidraba Risang kaising gi maphamda haikat lekat tamdun ikai kumna utkhiba thoram aduda MPCC gi president Okram Ibobi CLP leader Kaisa Mega Chandra CWC member Gaikhangam amadi party asigi lusingba kaya su sarugaki Manipur Pradesh Congress Committee MPCC na sindun Imphal gi BT rota leiba Congress bona pangthokiba thoram aduga mari dagana MPCC gi president O Ibobi na makhatan hai laikhidraba lusingba sina lamdam si amat oina tangdulaita ba madi sokhatpa lamdam ama oina ba honaramki Mak lamdam asigi mahut sinduna parliament saruk yaki ba ahan misa ama oiba khaknatana Manipur matam khwaidigi sangna sip minister oikibu lusingba amani magna hai laikhidraba risang kaising na sip minister oiringe matamda lamdam asi singtam anigi khenaba laitaba lamdam ama oina ba yamna kana honaramki Naga amasung kuki furup anigi marakta tokhaibi irangi matamda sulusingba sina district singda koina satuna tangdu laitaba gi paujal sandokhi loinana Manipur kaibi yaroi haiba kholauga loinana thabak kya tarongki lamdam asigi damak kathok tuna hotnaramba lusingba asigi aroiba mathau mangamdi masagi pokna phamna pangthok phangkidi hainasu magna makhata na phungtokhi